Manipur tokhaiba administration ama thammu haiduna demand touriba MLA tara nattaba MLA haina tuminna leishinbagi mahut athubada assembly session phamduna Manipur kaiba yaroi haibagi cherol parliament da thaduna takshingadabani haina MLA thibagi maong da Moibung khongduna khongchat chatkhre yari pokaithel gi akoibada satkiba khongchat aduda sarugya kibi maira paibisingna phongdrokpada tha ahum phajilaklaba irang asi athubada loisinaba Manipur gi MLA haina akanba maong da honabagi mami tadaba silaibak thibani makoina wa amata phongdoktuna tuminna leishinbagi amada leishin kiba asida makhoi mangkhre haiduna miyamna Moibung khongduna thibani makhoi thauna leina athubada thoroklaga assembly mifam phamduna Manipur gi apunbagi saktam kaiba yaroi haiba asetpa firep ama lawduna Manipur lengak na Delhi gi parliament mifamda aiba cherol thaduna India lengak ta takshinbagi matamni haina shu phongdoki ngasigi kongjang aduda MLA yankai kadai da laikre MLA yankai athubada toroklo state assembly mifam athubada go Manipur gi apunbagi saktam kaiba yaroi haiba kolau kya lauduna yari pokaithel gi akoibada satki masi ima ibel sing nak sing isa inaw sing damit gi pita ga ikhen marak sida kayang koina yengduna laiki ge haibano hauji akoina Moibung khongduna na khoi yankai ji mangre na thiraga leire Minister MLA yankai ji na khoi thopi ra o Manipur ima gi damakta amung tamni thauna phan miya mamang silam dadi song thopi haraga Manipur se kai na bang Manipur gi yankai se kai na bagi damakta athuba matam da assembly se phambire haraga Manipur kai ba yaroi haibagi achepa firep to lobi raga Delhi da hauji mak madugi sab sab khongpham adu lemna na bagi damakta Manipur India adu India go me da se adu pisen bi Manipur da asu yamna misimi na thoaba mikak mira kon kayama thallaba lamdam se tha hum apum pharakle asiguma matam sibaw guda MLA minister makoi sing karai da laikhrabage haidana akoina Moibung khongdana puiti thiri makoi hujimak thola assembly phamu